Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. Tengnopal district ki border town more da deploy toba state force ki personnel singna sijinnanaba ising thinba lakiba water tanker DI tata ama mamang chahida Kuki taro singna hijack tawduna pukraba matuga tanker asigi driver amasung handyman oiba mitay pangal anibuna tamthiba mawongda furaga thadorakraba matung water tanker adu ngasi security force na moregi Howland 5 area gi mafam amadagi recover tawba ngamne hairi water tanker adugi body da nongmai maru kaya marungi panpham sing leiramki hairi adumoinamak thaudo sida chenaba miyoi singdi fagatpa ngamkhidri brown sugar gram 2.5 ga konana miyoi ani fagale senapati police station na konba case ti gi fataba thauthi haidok fam manakta leiba upper kathikong korongdagi brown sugar gram 2.5 ram oigadaba sapon kef kunda haptuna purakpa miyoi ani manipur police ki kamuna check tawbada fagatpa ngamle hairi makoi ani dagi 4-wheeler gari ama fagatpa ngamki fagalaba miyoi ani adudi Bisorjit Hazarika Nifugataru amadi Mr. Irfan Haq Kuntraga Mari Kawi Hairi. MLA Singna memorandum pisin kray mitop changsilakpa amadi popi thaba thingnaba hanadagi chatharakpa lenga ki khongthang sing lepa yaroi. Manipur miyamgi lenga ama amuk hanna leihanaba MLA khudingmakta memorandum pisin bagi saruk ama oina hanagi chief minister Nongthumam Biren gi luang sangmamda leiba yumda ngasi apunba Manipur gi ima sing kauba luf amagi thongmi singna Biren unana bahonabada unahalakhidababu lubasina pendaba phongdokre. Manipur Press Club ta pangthokpa paugi mifam amada lubasigi President T.H. Inau Chana phongdokhibada Manipur da hojik tangdu leitadana leiringai cherak asida Manipur gi Chief Minister oiramba N Biren na khangawdana fam thadokhiba haukiba February 13 dagi Manipur da PR thamjilakpa asina maram oiraga mapu pamba lamdam amaga pangkhak oire Asuk luraba leiba kitan pamasida MLA singna tumin election bagi thawong laibak thibani miyamna khankiba mihut oiriba MLA singna athubada lengak semna bathabak paihit kadabani MLA sing tumin leiba yaroi haiba demand ga loinana illegal popi thaba mitop changsilakpa sing thingna bahana dagi chatharakpa lenga ki khongthang sing lepa yaroi kangaungna leiriba khulngakpa singi matangda thuba matamda warosin ama puraknaba hotnagadabani amadi makhoi gi issue sing priority basis ta resolve tawgadabani Relief camp amadi atay mafam singda lanjetan duna leiriba sing makhoi gi mayumda thuba matamda hanjina bohonagadabani haiba demand sing ngawba memorandum sing MLA sing da pisin duna lakpani hariba sing asi thabak to onthokpa haiba si mapi mapa oiba singi mathawni hairaduna athuba matamda thabak to onthokpa ngamdrabadi Manipur khunai amadi leibaki oina makha tana thorakpa afafatagi thaudang khudimak BJP gi MLA sing na pugadabani haiki magna makha tarduna ngasi former CM gi mayumda memorandum pisin bachatpada hana mahak masalai Hairam laga ngaihalaba matungda masalaiti hairakpagi thawong asi karino lagliba mama sing asi unabada kirabra haiba wahang hangladuna mahak kari aramba tawrurabage hangki amarom daluba sigi thawmi sing na pachoi kendragi MLA sapam kunjake sorgi mayumda memorandum pisin bachalubada chak chari ngaihak ngaibiu haiduna ngaihalaga matung nupi ama thoraktuna memorandum adu mangonda piramlo haina hairaki haina penda phongdokhibaga loinana thawong asimak miyamgi luchingba ama oiraga Thaudang launing da bani haina su phongdokhi apunma Manipur gi ima sing na MLA sing da pisin ki ba memorandum adu da MLA sing na president rule lauthok na ba thabak paikhat kadabani MLA sing tumina leiba yaroi athuba da lengak sem na bahona gadabani haiba na chingba wafam sing yauri Union Home Minister Amit Shah bu thakat pa phongdorakli yelongmi sing bu special status PB na ba RK imona Union Home Minister gi pukning chingsin kre Union Home Minister na Manipur da mausa gi punsi da hanjilakna ba state amadi center gi makok thongba Official singi loinana awang batha ki mifam pangthok tuna national highway hangna ba highway da illegal tax loba amadi apan ba piba sing akan action lo na ba Indo memar ngamkhai da hangliba entry point sing da border fencing gi thabak yang sin na ba akan ba poktak pi ki babu Sagolban Kendra gi MLA RK Imona thagat phongdorakli MLA RK Imona social media da thadorokpa warol amada Manipur gi hana gi chief minister amadi MLA sing yauna Ngamkai sambal khabagi thabak khumang yang sin na bataksin ba wafam Union Home Minister Amit Shah na lumna logbi duna thabak oina pangthong na bohonarakpa apen mapoi ngamkai sambal ningthina kharabadi ngamkai da ain kai na mitop sing changsilaktuna haukiba chahi khara asida Manipur gi demography da choba singna ba ama lagliba si hantahan mangamlagani hairi magna makha tarduna ngamkai sambal ningthina kharabadi ngamkai da ain kai na nongmai kaya Manipur India da pusilaktuna leiba asigi internal security da singnarakliba si thingba ngamgani leiba asigi vice president su India da illegal migrant million kaya changsilakpana India gi demography da choba singna ba ama lagliba si Thinghongna ba thabak lokhanna ba wafam sing toina phongdokpa laikre maram asina yumthangna ba leibak sing amaru oina Myanmar ga India ga ani gi ngamkai paring gi sambal khabagi thabak mapung fana loisin ba haibasi yamna mathau tai haina su phongdorakli Sandra lenga na ngamkai da chatnaramba free movement regime FMR lokthokna ba lawkhiba firepu
Taramna okladuna Manipur leingana kumja 2023 dagi mitopsing thidoktuna maramda halanbagi thabaksing lokhatuna lakhi. Ain kaina changsilakpa mitopsing mapung fana thidoktuna makoibu maramda halankhibana malamda masigi yelongmi singi punsi mahingda singnarakpa kaya asidagi ngakthokpa ngamgani hairi. Loinana Manipurda thuba matamda NRC chanahanduna state asigi citizen sing official record tawbaga loinana mitei yauna state asigi yelongmi singbu protection pinaba constitution gi makhada special status pibinabasu MLA RK Imona Union Home Minister Amit Shah gi pukning chingsilakli.